ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯡꯂꯤꯕ ꯀꯦꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯔꯝ ꯈꯪꯖꯗꯦ ꯏꯟꯗꯨ꯫ "ꯏꯕꯦꯝꯃ, ꯅꯪꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯦꯔꯤꯗꯨꯅ ꯑꯍꯤꯡꯗ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯛꯂꯒꯦ?" "ꯑꯗꯨꯕꯨꯔꯣ ꯅꯨꯡꯁꯤꯕꯅ." ꯃꯃꯥꯒꯤ ꯃꯃꯥꯏꯗꯨ ꯁꯤꯛꯂꯒ ꯆꯨꯄꯤꯔꯝꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ "ꯍꯩꯃ ꯏꯕꯦꯝꯃ, ꯉꯁꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯁꯤꯗꯅ." "ꯍꯣ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯣꯏꯁꯤꯀꯣ ꯏꯃꯥ, ꯑꯗꯨꯏ ꯁꯔꯨꯛ ꯏꯔꯣꯝꯕ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯑꯣꯏꯅ ꯇꯧꯁꯦ." "ꯏꯃꯥꯗꯤ ꯏꯌꯥꯗ ꯌꯥꯏꯗ." ꯆꯥꯛ ꯊꯣꯡꯅ ꯁꯨꯔꯃꯤꯂꯥ ꯃꯉꯥꯡꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯡꯅ ꯏꯟꯁꯥꯡꯗꯣ ꯈꯥꯕꯩꯅ ꯑꯣꯠꯂꯤ꯫ ꯂꯥꯛꯂꯤꯕ ꯐꯣꯟꯗꯣ ꯂꯣꯌꯥꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ꯫ "ꯗꯗꯥ ꯃꯆꯥ, ꯀꯩꯗꯧꯔꯤꯒꯦ?" ꯐꯣꯟꯗꯣ ꯂꯥꯎ ꯊꯥꯗꯣꯛꯄꯅ ꯂꯨꯋꯥꯡꯁꯨ ꯃꯉꯥꯡꯁꯨ ꯂꯣꯏꯅ ꯇꯥꯔꯤ꯫ ꯃꯉꯥꯡꯗꯤ ꯃꯃꯤꯠ ꯂꯪꯈꯠꯂ ꯌꯦꯡꯂꯛꯏ꯫ "ꯍꯣ, ꯑꯩꯗꯤ ꯗꯗꯥ ꯃꯆꯥ ꯅꯠꯇꯤꯌꯦ, ꯂꯣꯌꯥꯅꯦ, ꯅꯣꯏ ꯗꯗꯥ ꯃꯆꯥꯒꯤ ꯐ꯭ꯔꯦꯟꯅꯦ." "ꯑꯌꯥ, ꯆꯣꯞꯄꯦꯗꯅ ꯉꯁꯤꯗꯤ." ꯂꯣꯌꯥꯅ, ꯏꯀꯥꯏꯔꯨꯅꯨ, ꯁꯣꯝꯗꯁꯨ ꯏꯀꯥꯏꯕ ꯃꯤ ꯌꯥꯎꯅꯔꯦ." ꯁꯨꯔꯃꯤꯂꯥꯗ ꯏꯀꯥꯏꯗꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯉꯥꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯉꯥꯛꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯂꯣꯌꯥꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯏꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯂꯨꯋꯥꯡꯒꯤ ꯃꯃꯥꯡꯗ ꯈꯔꯗꯤ ꯏꯀꯥꯏꯖꯔꯝꯃꯤ ꯃꯉꯥꯡꯗꯣ꯫ "ꯂꯨꯋꯥꯡ, ꯅꯪ ꯁꯤ ꯇꯧꯔ ꯂꯥꯎꯁꯦ." "ꯂꯣꯌꯥ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯕ? ꯐꯣꯟꯗꯣ ꯄꯥꯏꯔꯁꯨ ꯂꯥꯎ ꯊꯥꯔꯤꯗꯣ ꯀꯩꯒꯤꯅꯣꯕ?" "ꯀꯅꯥ ꯈꯪꯖꯅꯤꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯦ? ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯏꯀꯥꯏꯒꯗꯕ ꯃꯤꯁꯨ ꯂꯩꯇꯕꯁꯤꯗ ꯅꯇꯨꯒꯤ ꯅꯝꯕꯔꯕꯨ ꯆꯤꯆꯦ ꯁꯨꯔꯃꯤ ꯀꯥꯏꯅ ꯁꯦꯞ ꯇꯧꯔꯤꯗꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ?" ꯂꯨꯋꯥꯡꯅ, "ꯀꯝꯗꯧꯏ ꯃꯉꯥꯡ, ꯂꯣꯌꯥꯅ ꯄꯣꯏꯟꯠ ꯁꯠꯈ꯭ꯔꯦ." ꯃꯉꯥꯡꯅ, "ꯃꯤ ꯂꯛꯅꯔꯤꯅꯤ, ꯏꯆꯦꯒꯨꯝꯕꯤꯅꯤ." ꯁꯨꯔꯃꯤꯂꯥꯗ ꯐꯣꯟ ꯊꯝꯈꯤꯕꯒ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯎꯌꯥꯟꯗ ꯄꯥꯏꯁꯤꯟꯕꯗ ꯃꯈꯨꯠꯇꯨ ꯄꯣꯛꯂꯛꯏ, ꯂꯥꯎꯔꯛꯏ꯫ "ꯑꯌꯣ ꯏꯃꯥ, ꯑꯁꯤꯔꯦ!" "ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ? ꯇꯞꯅ ꯇꯧꯅꯤ ꯅꯪꯕꯣ." "ꯈꯨꯠ ꯄꯣꯛꯈ꯭ꯔꯦ ꯏꯃꯥ." "ꯀꯌꯥꯝ ꯊꯤꯅ ꯄꯣꯛꯈ꯭ꯔꯒꯦ ꯏꯆꯥꯕꯣ?" "ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ, ꯈꯪꯕꯩ ꯋꯥꯅꯤꯗ." ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯅꯣꯛꯏ꯫ "ꯊꯕꯛ ꯇꯧꯕꯗ ꯅꯃꯤꯠ ꯊꯛꯀꯅꯨꯅꯦ ꯏꯕꯦꯝꯃ." ꯁꯣꯝꯗꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯉꯥꯡꯒꯤ ꯀꯥꯗ ꯄꯨꯟꯅ ꯐꯝꯂꯤ꯫ ꯂꯣꯌꯥꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯑꯩꯈꯣꯏꯁꯨ ꯎꯅꯗꯕꯗꯤ ꯀꯨꯏꯔꯦꯅꯦ." ꯃꯉꯥꯡꯅ, "ꯀꯨꯏꯔꯦ, ꯑꯗꯣ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯇꯥꯔꯝꯅꯤꯗ." ꯂꯨꯋꯥꯡꯅ ꯑꯃꯨꯛ, "ꯑꯗꯨꯕꯨꯗꯤ ꯃꯣꯕꯥꯏꯜꯒꯤ ꯃꯇꯝꯅꯤꯅ ꯈꯣꯟꯖꯦꯜꯕꯨꯗꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ, ꯅꯠꯇ꯭ꯔ ꯂꯣꯌꯥ?" ꯂꯣꯌꯥꯅ, 12 ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ. ꯂꯣꯌꯥ ꯏꯕꯥꯅꯤꯗꯤ ꯀꯣꯂꯦꯖꯇ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯎꯃꯤꯟꯅ ꯇꯥꯕꯅꯤꯅꯦ. ꯑꯩꯈꯣꯏ ꯒ꯭ꯌꯥꯅꯦꯁꯣꯔꯗꯤ ꯌꯥꯎꯕ ꯐꯪꯂꯔꯣꯏꯅꯦ. ꯃꯉꯥꯡꯅ, ꯋꯥꯇꯥ ꯐꯥꯎꯗꯤ ꯅꯨꯡꯁꯤꯗꯦ. ꯂꯣꯌꯥꯅ, ꯑꯗꯣ ꯚꯥꯏ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦꯕ. ꯂꯣꯌꯥꯒ ꯂꯨꯋꯥꯡꯒꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯃꯉꯥꯡꯗꯨ ꯁꯨꯔꯃꯤꯂꯥꯗ ꯀꯣꯜ ꯇꯧꯔꯛꯏ, ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯏ. ꯉꯁꯤꯗꯤ ꯐꯖꯅ ꯆꯣꯞꯄꯦꯅꯦ. ꯅꯪꯅ ꯆꯣꯞꯇꯅ ꯀꯅꯥꯅ ꯆꯣꯞꯇꯣꯔꯤꯒꯦ? ꯅꯪꯅꯅꯦ ꯆꯣꯞꯍꯜꯂꯤꯁꯦ. ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯕꯅꯤ, ꯅꯪꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯀꯌꯥꯝꯕꯨ ꯀꯨꯏꯅꯤ ꯍꯥꯏꯒꯦ ꯑꯗꯨꯕꯨ? ꯍꯣꯏ, ꯑꯗꯣ ꯑꯩ ꯗ꯭ꯔꯦꯁ ꯀꯔꯤ ꯁꯦꯠꯂꯛꯑꯣꯒꯦ? ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯅꯣꯏ ꯍꯤꯔꯣꯒ ꯗꯦꯠ ꯆꯠꯂꯝꯗꯥꯏꯗ ꯅ꯭ꯌꯨ ꯍꯤꯔꯣꯗꯣ ꯑꯣꯏꯅ ꯍꯪꯗꯧ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯍꯤꯔꯣꯗꯤ? ꯀꯤꯖꯔꯦꯗ ꯏꯆꯦꯕꯦꯝꯃ. ꯀꯤꯕꯤꯅꯨ, ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯅꯠꯇꯤꯌꯦ, ꯌꯥꯝ ꯊꯣꯠ ꯅꯧꯕꯤ ꯅꯨꯄꯤꯅꯤ. ꯅꯪꯅ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕꯁꯦ ꯈꯪꯗꯦꯗ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯁꯦꯠꯂꯣ. ꯍꯣꯏ, ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ. ꯁꯨꯔꯃꯤꯂꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ. ꯃꯤꯡꯁꯦꯜꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤ. ꯑꯗꯨꯒ ꯑꯁꯣꯏꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯄꯣꯁ ꯇꯧꯔꯒ ꯂꯦꯞꯄꯤ. ꯃꯈꯨꯠ ꯌꯦꯠꯅ ꯃꯁꯝꯗ ꯑꯃꯨꯛ ꯁꯦꯝꯂꯤ. ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯒ ꯁꯨꯔꯃꯤꯂꯥꯒꯤ ꯀꯨꯆꯨꯗꯨꯒ ꯁꯕꯥꯟꯗꯨꯒ ꯌꯦꯡꯕꯗ ꯀꯌꯥꯗ ꯄꯛꯆꯔꯦ. ꯃꯁꯤꯗ ꯉꯥꯎꯔꯣꯏꯗꯕ ꯅꯨꯄꯥꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯃꯉꯥꯡꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯝꯒꯅꯤꯗ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯔꯣꯏ, ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯈꯨꯃꯟꯂꯩꯃ ꯍꯣꯇꯦꯜ. ꯃꯉꯥꯡꯗꯨ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯗꯨ ꯌꯧꯔꯛꯂꯦ. ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯁꯨꯔꯃꯤꯂꯥꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ. ꯃꯤꯅꯠ 5ꯃꯨꯛꯇꯤ ꯃꯄꯥꯟꯗ ꯂꯦꯞꯂ ꯉꯥꯏꯔꯝꯃꯤ. ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯕꯒꯤ ꯉꯛꯁꯝꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯄꯛꯂꯤ. ꯑꯃꯨꯛꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯌꯦꯡꯂꯨꯒꯦ ꯈꯟꯅ
mangang do hotel rugi reception room da changlei yam special oina Sharmila na arrangement tawrami hotel gi staff amana mangang changpada wish kaloina na taram do oi happy birthday Mr. Mangang sana som dalak piyo si haiden staff to na lambi takpi mangang su staff to gi matung inerei room ado takpiram laga staff to amung chatkhre thong do tamna hangdoi mangang gi chimbal tamak leng laga noglak paminok to da Sharmila di pungaw ngawkre selakli ba higok machugi jeans angaw machugi t-shirt mathak talit lakli ba amuba seket tuga yamna chanari magi nokpada amuk oi thangba pisumada thak khablak paduni Sharmila na amuk ki hi na yingning liba mangang suka manung adunda tapna changli mahak ti yinglu dabra asuk sakhe labi ni pi se nuja se joina thadok liba samlang da ningdol yei duna tan thabagum leiri saong sabanda amak palai trabi Sharmila ni selak liba hangam pal machugi fanik aduga mangang gi mangda tapna makhong thang libado kari gi hek chamdang narasigi mangang du thari ba sofa du da tapna famthai aduga akoi bada leiri ba ka gi decoration du yingli kaigino paisa changna ba sumna toride adugi khanbiyo haide ko ado ngesidi nupa ama pokai jphau phisa batari ni ko Sharmila mangang da munna yinglaga nokphet tawsili aisu chatharage na laabani Sharmila na semlaga thamlamba table mathaktagi cake adusu aduki matik phajai chawbasu yam chawi manungda yungliba candle mayam do tapna chukhatli aduga hairei thank you nabane mangang lao cake kaknaba tawro mangang na candle mayam do muthatli Sharmila na matang chana isai saklei Happy birthday to you Happy birthday my dear dadang macha ngasidagi aibu wahan batok biro Happy birthday mangang sana mangang du mai thong da momon tawraga cake to kak bahori Sharmila maya ka da na cake kakli bodo ying lagalai walan amatta ngangdi magi moong do cake saning bagira natraga na kari da mitari bano mangang na cake to Sharmila da inbiri aduga Sharmila cake machet ama lawkhatlaga mangang da amuk inbi Thank you sumaina amuk ta igi birthday tawkhidri ngasidi yam nungaibam phawi Thank you ando ngasidi nang siam harawa mali lambi da kana thengarake kaino aigi birthday numit tabo harau leitradi sauraga lao hairo ado mangang mi amana thong thilakpada wa ngangbado lepi hawatuna thong du hangdui nupa amana chanaba singdu puraklaga table mathakta thammi aduga amuksu hairami ma'am awat palaira so adum haibiro hoi yani haizarake nupa du thokre se achapat se cha bahoro ngesi dine pedri boksa ga dawni ko nokfet tawi Sharmidi naksu cha bahoro chana thaknaba mayam do makhoini na cha bahawi Sharmila di mangang na cha bado adumak yingli madam gi khonglei di le palaite pung di ahum makhai ngai silakle ai washroom am da changuge chaman da na pathora aba yare da cha badi nang nu buhelam gani ne mangang na washroom lom da changri kanda Sharmila do kaidori mayam ko na khanglisiko ngaki matungda mangang washroom dagi thori aduga khudang gari du da haifet yinglui ai pungsidi mari daram dore Sharmi nang amu han ba thengkini ko hoi se hai mai se thaksilo Sharmila na hai mahi do mangang da lansili aduga masu glass de yauri ba hai mahi do thaksili ko ngauri tori siling du so wakhal nara koi pai bu gum phauri makhut na pairam ba glass do table mathak ta tapna thammi wasungang di tuminna sofa da nga tharam badai unconscious oikre mahak su kokchaw bi kai karigi pakhatloi asumna gyan ta da na laiki baduda som da so soni yen machar sing do kan na se na balak ne yen sing du uraga wakhal da nungai bam phangzarami
ꯃꯆꯤꯟꯖꯥꯛꯇꯣ ꯈꯔ ꯊꯥꯕꯤꯔꯒ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯉꯛꯏ꯫ ꯃꯄꯥꯅ ꯆꯥ ꯊꯛꯁꯦ ꯍꯥꯏꯕꯗꯨꯗ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯕꯕꯥ, ꯌꯦꯟ ꯃꯆꯥꯁꯤꯡꯗꯣ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯀꯥꯟꯗꯗꯤ ꯐꯖꯅ ꯁꯦꯟꯅꯔꯝꯗꯧꯅꯤꯀꯣ? ꯍꯩ ꯅꯪ ꯌꯦꯟ ꯁꯦꯟꯅꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯅꯤꯀꯣ? ꯃꯄꯥꯗꯨ ꯅꯣꯛꯂꯒ, ꯍꯦꯔꯥ ꯃꯃꯥ ꯅꯪꯁꯨ ꯌꯦꯟꯕꯨ ꯁꯨꯝ ꯁꯪꯉꯒ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ, ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯤ, ꯁꯤ ꯃꯉꯥꯏꯗꯅ꯫ ꯑꯗꯨꯅꯦ ꯅꯠꯇ꯭ꯔꯅꯦ ꯕꯕꯥ? ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯆꯪꯒꯅꯤ ꯍꯥꯏꯔꯕ? ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ, ꯃꯤꯅꯒ ꯋꯥꯠꯄꯅꯦ ꯃꯥꯅ ꯇꯝꯅꯤꯡꯂꯤꯁꯤꯒ꯫ ꯃꯥꯒꯤꯁꯨ ꯃꯔꯥꯏꯕꯛ ꯑꯃ ꯂꯩꯖꯔꯝꯒꯅꯤꯌꯦ, ꯅꯪꯒꯤ ꯍꯦꯛꯇ ꯌꯧꯅ ꯈꯟꯖꯤꯟꯕꯤꯗꯣ ꯇꯧꯒꯅꯨ꯫ ꯁꯣꯅꯤꯅ, ꯑꯗꯨ ꯏꯃꯥ, ꯑꯩꯁꯨ ꯍꯟꯗꯛ 11 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯀꯣꯆꯤꯡ ꯆꯠꯂꯒꯦ꯫ ꯐꯩ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ, ꯂꯦꯞꯄ ꯌꯥꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯍꯣꯠꯅꯕ ꯌꯥꯎꯗ꯭ꯔꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯑꯣꯏꯗꯕꯅꯤꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯀꯣꯆꯤꯡꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯁꯨ ꯏꯆꯥꯅ ꯗꯣꯛꯇꯔꯒ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯃꯃꯥꯅ꯫ ꯑꯁꯨꯝꯅ ꯁꯣꯅꯤ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯂꯨꯋꯥꯡꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯣ ꯗꯗꯥꯎ, ꯇꯥꯏꯌꯦ ꯃꯥꯏ ꯂꯤꯇꯜ ꯍꯥꯔꯠ꯫ ꯑꯗꯣ ꯑꯩꯗꯤ ꯌꯦꯟ ꯃꯆꯥ ꯄꯨꯔꯛꯏ, ꯅꯨꯡꯁꯤꯖꯥꯠꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯈꯣꯡꯕꯗꯀꯣ꯫ ꯑꯗꯨꯅꯅꯤꯗꯅ ꯅꯪꯅ ꯑꯩꯒ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯤꯗꯣ꯫ ꯏꯁ, ꯑꯩꯈꯣꯏ ꯀꯥꯎꯖꯗꯦꯀꯣ, ꯅꯪꯅꯅꯦ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤꯗꯤ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ, ꯍꯥꯏꯔꯛꯑꯣ, ꯅꯣꯡꯃꯗ ꯑꯩꯁꯦ ꯀꯌꯥꯔꯛꯇꯤ ꯅꯤꯡꯁꯤꯡꯉꯦ? ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ? ꯍꯥꯏꯔꯛꯎꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯍꯥꯏꯔꯛꯎꯅꯦ ꯇꯥꯒꯦ꯫ ꯑꯗꯨꯕꯨꯔꯣ? 1, 2, 5 5ꯔꯛꯇꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯝ꯫ ꯅꯤꯡꯁꯤꯡꯒꯨꯝ ꯇꯧ ꯃꯥꯜꯂꯦ, ꯃꯁꯤꯡꯒ ꯊꯤꯖꯤꯟꯅꯔ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯅꯤꯡꯁꯤꯡꯕ? ꯉꯁꯤꯒꯤꯗꯤ ꯃꯁꯤꯡ ꯊꯤꯍꯧꯗ꯭ꯔꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯔꯥꯁꯤ, ꯇꯣꯛꯑꯣꯔꯣ ꯑꯗꯥꯏꯗ꯫ ꯇꯣꯛꯆꯔꯒꯦ꯫ ꯁꯣꯅꯤꯅ ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗꯣꯏꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯨꯋꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯣꯏꯅꯤ꯫ ꯃꯇꯝꯒꯤ ꯄꯨꯡꯂꯣꯟꯗ ꯖꯒꯣꯏ ꯁꯥꯕ ꯍꯩꯕꯁꯦ ꯇꯉꯥꯏꯃꯛ ꯐꯗꯦ, ꯇꯨꯡꯂꯝꯗꯁꯨ ꯀꯥꯏꯗꯅꯕ, ꯃꯪꯂꯥꯟꯗꯁꯨ ꯁꯣꯏꯗꯅꯕ꯫ ꯁꯨꯔꯃꯤꯂꯥꯅ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗ ꯃꯉꯥꯡ ꯃꯀꯣꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯇꯧꯐꯝ ꯈꯪꯗꯦ, ꯀꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯋꯥꯟꯊꯔꯛꯂꯦ ꯍꯥꯏꯅ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ, ꯄꯥꯎ ꯇꯝꯂꯨꯅꯤ? ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯇ ꯄꯥꯎ ꯄꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯕꯁꯨ ꯀꯔꯤꯅꯣ ꯈꯟꯈꯤꯗꯧꯔꯤꯕ? ꯃꯉꯥꯡ ꯉꯥꯏꯍꯥꯛꯇꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯗꯥꯎꯁꯤꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯋꯥꯟꯊꯖꯥꯠꯂꯣ? ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯁꯨꯃꯥꯏꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯍꯧꯈꯤ꯫ ꯃꯉꯥꯡꯗꯨ ꯁꯨꯔꯃꯤꯂꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ ꯃꯤꯍꯨꯜ ꯃꯈꯣꯜ ꯗꯪ꯫ ꯃꯉꯥꯡꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯤꯍꯨꯟꯗꯤ ꯂꯩꯔꯤ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯤꯗ ꯆꯥꯍꯩꯗꯕ ꯀꯔꯤ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯃꯉꯥꯡꯗꯨ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯤ꯫ ꯀꯩꯅꯣ ꯇꯧꯒꯗꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕ ꯅꯠꯇꯅ ꯃꯉꯥꯡꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯊꯤꯔꯨꯗ꯭ꯔꯦ꯫ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯊꯧꯗꯣꯛꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯂꯨꯋꯥꯡꯗ ꯐꯣꯟ ꯇꯧꯔꯒ ꯇꯥꯟꯅꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯃꯉꯣꯟꯗ ꯑꯝꯇ ꯐꯣन ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯄꯨꯡꯗꯨ 5:30 ꯍꯦꯟꯗꯣꯔꯛꯂꯦ, ꯒ꯭ꯌꯥꯁꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯃꯉꯥꯡꯗꯨ ꯂꯨꯋꯥꯡꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯃꯉꯥꯡ, ꯚꯥꯏ, ꯑꯩ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕꯗꯨꯗ ꯄꯥꯈꯠꯂꯤ ꯂꯨꯋꯥꯡ꯫ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ? ꯉꯁꯤꯗꯣ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯁꯨꯔꯃꯤꯂꯥꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯐꯠꯇꯕ ꯈꯟꯒꯅꯨ ꯚꯥꯏ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯍꯧꯗꯦꯕ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯌꯨꯝꯗ ꯍꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯗꯨꯅꯦꯃꯤ ꯚꯥꯏ, ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯤꯁꯤꯅꯤ, ꯀꯃꯥꯏꯅ ꯍꯜꯂꯛꯄ ꯌꯥꯗꯣꯏꯅꯣ? ꯑꯩ ꯃꯊꯥ ꯁꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯦꯛ ꯆꯦꯟꯊꯣꯛꯑꯣ, ꯀꯩꯗꯧꯒꯦ? ꯃꯥꯅꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕꯣ꯫ ꯅꯪꯁꯨ ꯃꯊꯥ ꯁꯥꯔꯤꯉꯩꯗ ꯋꯥꯊꯤ ꯉꯥꯡꯒꯅꯨ꯫ ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯑꯗꯣ ꯃꯥꯗꯤ ꯅꯨꯄꯤꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯒ ꯃꯥ ꯀꯃꯥꯏꯅ ꯃꯌꯨꯝ ꯍꯟꯖꯤꯟꯅꯤ? ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯁꯤꯅꯤ꯫ ꯄꯨꯡꯁꯨ 6 ꯇꯥꯔꯛꯇꯣꯔꯦꯅꯦ꯫ ꯑꯗꯣ ꯚꯥꯏ, ꯅꯪ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯑꯩ ꯂꯥꯛꯑꯣꯔꯥ? ꯃꯐꯝ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯇꯦꯜ ꯈꯨꯃꯟ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯗ ꯂꯥꯛꯄꯗꯤ ꯂꯥꯛꯀꯅꯨ꯫ ꯍꯣꯏ ꯚꯥꯏ,
ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯍꯥꯏꯗꯣ ꯄꯥꯎ ꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ ꯐꯣꯟꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯈꯔ ꯍꯩꯔꯒ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯇꯝꯗꯤ ꯂꯦꯞꯄ ꯅꯥꯏꯗꯕꯅ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯅꯨꯡꯊꯤꯜ ꯁꯥꯡꯅ ꯇꯨꯝꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯧꯅ ꯃꯁꯥꯗꯣ ꯈꯔ ꯂꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨ ꯎꯕꯗ ꯃꯉꯥꯡ ꯁꯨꯔꯃꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯁꯤꯡ ꯃꯔꯥꯡ ꯎꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯉꯥꯡꯕꯨꯁꯨ ꯎꯔꯛꯏ ꯈꯪꯍꯧꯗꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯁꯥꯗꯨ ꯇꯍꯥꯖꯩ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯊꯟꯇ ꯆꯤꯡꯅꯖꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯞꯊꯔꯝꯃꯤꯅꯣ ꯑꯩꯉꯣꯟꯗ ꯑꯩ ꯃꯁꯥꯗꯨ ꯄꯥꯛ ꯃꯊꯟꯇ ꯄꯥꯈꯠꯄꯒꯤ ꯀꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯁꯨꯔꯃꯤ ꯅꯪ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯨꯔꯃꯤꯂꯥ ꯍꯤꯛ ꯀꯞꯂꯛꯏ ꯉꯁꯥꯏ ꯍꯩ ꯃꯍꯤ ꯊꯛꯈꯤꯕꯒ ꯅꯪꯗꯤ ꯑꯗꯨꯝ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯁꯨꯔꯃꯤꯂꯥ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯣ ꯍꯩꯗꯣꯛꯂ ꯌꯦꯡꯉꯤ ꯅꯨꯃꯤꯠꯀꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯑꯃꯝꯕꯒꯤ ꯈꯣꯡꯆꯠ ꯍꯧꯈ꯭ꯔꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯖꯤꯟ ꯇꯧꯔꯤꯒꯦ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯁꯣꯛꯈꯤꯗꯤꯌꯦ ꯃꯁꯤꯃꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏꯌꯦ ꯁꯨꯔꯃꯤ ꯃꯉꯥꯡꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯛꯉꯥꯡꯇ ꯉꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯇꯁꯦꯡꯅ ꯆꯦꯟꯕꯗ ꯇꯥꯈ꯭ꯔꯦ ꯃꯉꯥꯡꯅ ꯂꯨꯋꯥꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯉꯥꯡꯒꯤ ꯌꯨꯝꯗ ꯃꯪꯂꯦꯝꯅ ꯏꯁꯧ ꯂꯥꯡꯂꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯃꯇꯝꯂꯣ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯨꯕꯁꯤꯒ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯣꯏ ꯕꯕꯥ ꯑꯃꯨꯛꯇ ꯏꯪꯅ ꯇꯞꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯀꯩꯅꯣꯗꯣ ꯍꯥꯏꯅꯕ ꯇꯥꯅꯕ ꯇꯧꯅꯕ ꯍꯨꯟꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯅꯪꯁꯨ ꯑꯩꯅ ꯑꯉꯥꯡꯗ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯊꯣꯛꯇꯥꯏꯅꯦ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯇꯁꯦꯡꯅ ꯆꯦꯟꯒꯦ ꯈꯟꯗꯨꯅ ꯆꯦꯟꯕꯗꯤ ꯑꯣꯏꯔꯣꯏ ꯈꯨꯗꯣꯡꯊꯤꯕꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯝꯕ ꯌꯥꯏꯅꯤ ꯋꯥꯈꯜ ꯐꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯕꯁꯦ ꯃꯤꯒꯤ ꯋꯥꯕ ꯁꯨꯝ ꯇꯥꯔꯒ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗ ꯏꯆꯥ ꯑꯃꯇꯪꯅꯤ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯅꯪ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯔꯣꯏꯀꯣ ꯅꯪ ꯅꯠꯇꯦ ꯑꯉꯥꯡ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯃꯇꯨ ꯊꯤꯔꯒ ꯀꯩꯗꯧꯔꯒ ꯍꯤꯡꯗꯣꯔꯤꯕꯅꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯤꯅ ꯅꯨꯄꯥ ꯅꯨꯄꯤꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒ ꯑꯩꯕꯨ ꯍꯔꯥꯎ ꯂꯩꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯍꯥꯠꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯗꯣ ꯍꯥꯏꯕꯗ ꯈꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯗꯣ ꯃꯪꯂꯦꯝꯗꯨ ꯉꯥꯡꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯁꯨꯔꯃꯤꯂꯥꯒꯤ ꯃꯃꯥ ꯏꯟꯗꯨꯅ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯏ ꯏꯕꯦꯝꯃ ꯊꯥꯖ ꯑꯩꯈꯣꯏ ꯁꯨꯔꯃꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯅꯣꯏꯒ ꯉꯁꯤ ꯄꯨꯟꯗꯕ꯭ꯔꯣ ꯐꯣꯟꯁꯨ ꯑꯣꯞ ꯂꯩꯅꯦ ꯉꯁꯤꯗꯤ ꯄꯨꯟꯅꯤꯌꯦ ꯃꯃꯥ ꯑꯗꯣ ꯃꯥꯕꯨ ꯉꯁꯤ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯁꯣꯝꯗ ꯅꯣꯏ ꯕꯕꯥꯗꯣ ꯃꯩ ꯍꯧꯔꯕꯅꯤ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯂꯗꯤ ꯃꯐꯩꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯍꯧꯖꯤꯛ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯏꯃꯥ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯩ ꯄꯥꯎ ꯑꯝꯇ ꯍꯪꯅꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯊꯥꯖꯁꯨ ꯐꯣꯟ ꯊꯝꯈꯤꯕꯒ ꯂꯨꯋꯥꯡꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯂꯨꯋꯥꯡ ꯅꯣꯏ ꯅꯃꯥꯟꯅꯕꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯒꯦꯔꯥ ꯁꯨꯔꯃꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦꯅ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯉꯥꯡꯒ ꯄꯨꯟꯕ꯭ꯔꯅ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ ꯆꯦ ꯊꯥꯖ ꯀꯩꯅꯣꯅꯦ ꯃꯣꯏꯅꯤꯗꯣ ꯉꯁꯤ ꯐꯔꯛ ꯇꯥꯕꯗꯩ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥ ꯃꯣꯏꯅꯤꯕꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯅꯣ ꯃꯣꯏꯅꯤꯅ ꯈꯜꯂꯤꯗꯨꯕꯣ ꯀꯣꯏꯅꯗ꯭ꯔꯤ ꯍꯥꯏꯔꯒ ꯆꯦꯟꯕꯅ ꯍꯥꯜꯂꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯄꯣꯠꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯅꯨ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯊꯥꯖꯅ ꯏꯟꯗꯨꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯕꯗꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯍꯦꯛ ꯏꯪꯖꯩ ꯏꯟꯗꯨ ꯁꯣꯅꯤꯒ ꯂꯨꯋꯥꯡꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥꯕ꯭ꯔꯣ ꯁꯣꯅꯤ ꯇꯥꯏꯌꯦꯗ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯐꯪꯗ꯭ꯔꯁꯨ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯎꯅꯁꯦ ꯅꯠꯇ꯭ꯔꯗꯤ ꯋꯥꯈꯜꯒꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯇꯣꯏꯅ ꯎꯅꯕ ꯌꯥꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯇꯣꯏꯅ ꯎꯅꯃꯟꯗ꯭ꯔꯁꯨ ꯅꯁꯛꯇꯣ ꯀꯥꯎꯈꯤ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕꯅꯤ ꯌꯥꯔꯦ ꯃꯥꯜꯂꯤꯉꯩꯅ ꯇꯣꯛꯍꯧꯔꯣ ꯑꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯀꯩꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯣ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ
ꯑꯗꯨ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯩ ꯃꯤꯅ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯒ ꯀꯣꯏꯅꯔꯤ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯅꯨꯡꯇꯤꯒꯤꯁꯨ ꯎꯅꯔꯝꯅꯤ ꯑꯩꯗꯤ ꯐꯣꯟꯗ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯎꯖꯕꯗꯤ ꯐꯪꯗ꯭ꯔꯦꯅꯦꯀꯣ ꯇꯣꯏꯅ ꯎꯅꯕꯁꯦ ꯃꯒꯨꯟ ꯌꯥꯎꯗꯕꯅꯤ ꯑꯗꯣꯗ ꯅꯪ ꯇꯨꯌꯦꯞ ꯂꯣꯏꯔꯒ ꯃꯈꯥ ꯀꯩ ꯇꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯄꯣꯊꯥ ꯖꯦꯅꯦꯔꯦꯜꯗ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯩꯗꯤ ꯅꯤꯠ ꯊꯥꯒꯦ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯣꯛꯇꯔꯒꯤ ꯍꯁꯕꯦꯟ ꯀꯥꯏꯗꯣ ꯑꯣꯏꯔꯅꯤꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯁꯨ ꯇꯥꯅꯤꯡꯗꯦꯀꯣ ꯃꯉꯥꯡꯗꯣ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯐꯝꯂꯤ ꯃꯍꯥꯛꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯍꯪꯖꯩ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯝ ꯆꯅꯩꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅꯅꯤ ꯈꯟꯗꯣꯛꯂꯒ ꯁꯨꯔꯃꯤꯂꯥꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯈꯜꯂꯤ ꯍꯥꯟꯅꯅ ꯁꯨꯔꯃꯤꯂꯥꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯁꯤꯃꯁꯨ ꯀꯣꯟꯅ ꯈꯪꯖꯔꯛꯂꯁꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯧꯔꯥꯡ ꯑꯃ ꯂꯩꯈꯤꯕꯅꯣ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯃꯔꯝ ꯂꯩꯇꯅ ꯋꯥꯟꯊꯔꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ ꯉꯥꯏꯉꯝꯗꯕ ꯇꯧꯔꯨꯏꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯈꯪꯂꯛꯀꯅꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯁꯨꯔꯃꯤꯂꯥ ꯃꯉꯥꯡꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯏ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯃꯉꯥꯡꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯏꯃꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯨꯔꯃꯤꯂꯥꯗꯨ ꯃꯉꯥꯡꯒꯤ ꯃꯇꯧꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈꯤꯗꯕꯅꯤ ꯅꯪꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯇꯥꯈꯤ ꯃꯁꯤꯔ ꯑꯩꯅ ꯂꯥꯜꯂꯤꯕꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯌꯦꯠꯂꯣꯏꯗ ꯌꯦꯠꯂꯣꯏ ꯍꯥꯏꯕꯗꯤ ꯃꯉꯥꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯈꯔꯗꯤ ꯇꯥꯔꯤ ꯁꯨꯔꯃꯤꯂꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯨ ꯇꯨꯝꯊꯣꯛꯂꯨꯔ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯑꯗꯣ ꯁꯣꯐꯥꯗ ꯇꯨꯝꯕꯁꯦ ꯍꯩꯅꯒꯗ꯭ꯔꯥ ꯍꯩꯅꯩꯌꯦ ꯅꯪ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯣꯊꯥꯕ ꯐꯪꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅꯁꯨ ꯅꯪꯒ ꯂꯣꯏꯅꯕꯗ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯏ ꯊꯃꯣꯏꯗꯨꯗꯤ ꯅꯛꯁꯤꯟꯕꯤꯔꯛꯇꯦꯅꯦ ꯅꯪꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯀꯣ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯉꯥꯡꯅ ꯁꯨꯔꯃꯤꯂꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯔꯤꯃꯨꯛ ꯆꯤꯡꯅꯔꯤꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯠꯇꯦ ꯃꯉꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯧꯔꯛꯐꯝ ꯌꯥꯝꯕ ꯌꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯇꯤ ꯑꯃꯠꯇꯅꯤ ꯆꯩꯅꯥ ꯆꯩꯊꯦꯡ ꯌꯥꯝꯕ ꯌꯥꯏ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯤ ꯊꯃꯣꯏꯅꯅꯤ ꯃꯉꯥꯡꯁꯨ ꯁꯨꯔꯃꯤꯂꯥꯒ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤ इसम समना वारी सानै मागा वारी सानरगा वाखलगी पथाफम ओइरई अदोगी सुमथक्ता माबु नुंसीबना सुंगाउरबा सुरमिलानी थमोय अमदे पालिबनी मंगांगसु वाखल अमदे खल्लिबनी अदुबु नुंसीबा हाइबदो ओइरमलोय हाइनिंगाय लेते तसेंगनो वहां कया मथंदा हंगसै मंगांग नंग वारी सानरगा पथाबो फंगबगुम निंगलिबा नंगी खोंजेल तारगा वाखल सिन लई तारिबा असे करिगिनो अदुगा अइनसु नंग मनुंसी हाइना फोंदोकपा ngamdriba asena karigino तसेंगना मंगांगदि नुंसीबदा थाजबा पामखिद्रबनी थाजबा हाइबा वाहैदो मंगोंदगी लापना लैख्रे अदुबु सुरमिलागा नक्सिनरुबा मिकुप्तगी मागी वाखलगा थमोइगगी अवाई अखुमदा चनैनदुना लैरि हाइबदी मानसु सुरमिलागा नक्सिनबदी पामली हाइबनी अदुमकपु महाग सुरमिलादा चांगिंग अमदी तौगी खनखी अदुबु चांगिंग अदु तौद्रिगीदा चेनबना हानख्रे अदुबु यिंगसी करी थोकलगबा